ngasi phong ki patongan tuan masi phong sing amasum thoki ba thodo wa thok sing digi maru oibe I pauk sing khongatsaraga Manipur top channel ki mekedi ki myam da thamsige handa ngasi leibak sigoiba COVID-19 update myam da share tawzaramge hauki ba pung kun ge mari asida leiba asida miyoi lising ni phuga mathoi ge sani pan ga supna gi taruk nawna COVID-19 positive oiba thengnarakre aduga hairi ba pungpham haibidi hauki ba pung kun ge mari asida miyoi sangwaga marfuga mathoi COVID-19 positive oiduna laikhidre hainasu health ministry digi thadorakpa report amana makhatana phongdorakli amasa makhasa thajarakpoina atopa tongan tongan maruebi pauksin pijagi myam refok taminasi atopa pawmana lawmi da pidi ba potlam sing quality yaudrabara lauksal state ki agriculture department lawmi sing da pidi ba phaudi thanana ba maru marang equipment machinery amadi atai masak singasi afaba amadi matik mayai sienba makhalgira haibisi asabu wahang ama oide haina lawmi sinmi apun malop lauksal na phongdokre wangu sanda khongda angan phau thari ba lofam sing hakthing na yengsiladuna lauksal gi president mutum saramnina mathaki wafam asi phongdokhibani yengsin khongsat aduga mari leinana media ra thadorakpa video release amada suramnina hai wangu sanda khonggi lakona sida puna laupari tararomda RCM 12 haina khangnaba phau makhal asi thari adubu laibak thibidi nimit chamaga tarani gi matungda lokpa yagani haina lau singu loisangna pirakpa phaudi sing asi haujik nimit chamaga kunga mangani helaba phawbada satana lairi lau uba haibisi yamna waba thabangni haujik phau thariba sigidama phaudi lauba khoiba pengba amadi atai thawong sing yauna lawmi singna tinglamgadaba pangal amadi senpham adu paruragadi yamkhraba mani lawmi sing asida mateng pangnanaba kari tawbigadawri haiba wohang asigi paukum law singu loisangna khumpham thoi haina makna makhata khi marak thani state sigi wangmra thopa atenma pawama Israel gi sei taraga nithoi degi taraga manga phawbgi angang sing sada kuntra hena COVID-19 hida kapkhre Israel da hauju phawbada sei taraga nithoi amasum taraga mangagi marakta leiba angang la amaga lising humdraga nithoi haibidi sada 30.3 COVID-19 laisatagi ngak thokna ba hida kapre haina leba asigi health ministry na phongdokre mara sida Israel da sei yankhai amasum yankhai gi mathakta leiba miyoi million 2.16 sada 88 rom COVID-19 gi hida kapre leba popon numit phawbada Israel da miyoi million 5.73 leba asigi apunma mi masingi sada 61.4 Pfizer vaccine kapre haina ministry na hairi medical staff sei humfuga manga helaba miyoi singamasum ariba anaba leiba miyoi singdagi hauraga hida kapagi thabak 2020 gi December thada hoki ningthokaba numita ministry ne health maintenance organization marida immune system sonba adult sing the COVID-19 vaccine ahum super dose ka pahawna pok tak pikhi hain spungdorakle atopa paw manamu sakhang da basingna Sibalaya Construction Private Limited ki miye ahum phakre ngarang ayuk Tamenglong district ki manungsanba makru thongdagi kilometer mari salaga leiba kaifundai amadi all kaifundai gi marakta lalhauba oiramgani singnaba masakhangdaba khulai paiba miyoi kharana Sibalaya Construction Private Limited ki officer ani amasum driver ama kidnap tawkhre hairi police ki phangba pawgi matung ina hairiba sinmi ahumasi mayumda chanaba lambi da lakpada sakangdaba sing aduna nongmai sindolda phaduna pukhibani makhoi ahum phakibagi oithokpa yaba maram asi sel gi demand oibi yai haina panari thaudo asigi matangda special command unit ki akhanaba rescue team ama semduna kidnap tawkhraba sinmi ahumgi khungul libigi thaba paikhat pa hokre haina police tagi phangwa pawsina sumakhatana phongdorakli atopa pawmana ITA ki makhar lakhotkiba casing withdraw tawnanaba MISA na chief secretary singda khangankhre information technology ITA 2000 gi section 66A supreme court na null and void oi haina kumja inglising ani ga taraga mangagi March 19 da pikhiba order adu ngakna satnanaba ministry of home affairs ki deputy secretary CIS Sailendra Bikram Singhana State amasum Union Territory Singi Chief Secretary amasum Administrator Director General of Police DGP Singna khangankhre Sailendra Bikram na ngasi Chief Secretary Administrator Sing amasum DGP Singda thakiba serol adu hai
Sriya Singhalna India Lengaki Mathakta Tharakiba Wakat Amagi Matungina Supreme Court Ek Adugi Section 66A Satna Handana Tamkibani Mamang the Ministry of Home Affairs na Kumza English Singing Kungi Matuda Aiba Sirol Piduno Kangan Kibalekre Sirol Sing Adudasu Supreme Court ki order adu ngang satkadabani hairi Lonena IT Act 2000 ki Section 66A gi makada mi phaba madi laukhat kiba casing withdraw tawgadabani Police authority kharana haujiksu miyai kharagi matakta FIR lokhatpa laidi haina Supreme Court ta thangalakhiba wakat ama bo haksina lawi ek asigi Section 66A Supreme Court na satna handana thamkhrabani maramaduna police station amatana IT Act 2000 gi Section 66A gi makhada case amata register tawroidabani haina su pausna makhatana phongdorakli Atopa pawamana Mikhal the Mai Paklava the Ahal Wereba artist singidam Akanaba Yefa Tarang Lokhatkani Kamba Eboyama Sumang Lila Award 2021 Pidun Ikai Kumnakraba Impal Iski Kurai Top Konang Kong the Liba Veteran Sumang Lila artist Kaisam Maniharbu Kurai Kendragi intending candidate Amasum Oediba Agopam Kambana Taramna Okibagalunana Lengyan P Amasum Ngamzaba Selgi Tengbang Pidun Ikai Kumnabotcre Housing Masagi Anabana Madam Oiduna Satok Pangam the Nalaiba Amadi COVID-19 Ating Balaibana Ahal Oiraklapa artist Asibu Asabu Taram Pang Toktuna Taramna Okpa Yakidabana Masamaki Yumna Satun Ikaikum Nabu Utkibane Idam the Masibu Malemda Saktak Liba Art and Culture Bu Tawai Hab Liba Artisting Asi Ahal Oiraktuna Sel Tok Traba Matamda Taxi Sonduna Yamna Wana Punsi Lane Bakaya Yauri Asigumba Pibam Singasi Kantraba Matung the Sip Minister Nongtombam Berena Culture Gamari Lenaba Artisingi Yepa Torankia Haudoki da Kamban Apen Fundoki Bagalona Markpu Miamna Sanbiduna Lakadurbi Assembly Mikalda Mai Paglaktuna Kuraiki and Gimhut Ama Wedakpa Tarabadi Sip Minister Lokaliba Artisingi Yefa Torang the Hena Mating Pangsina Buanagani Lonena Maki Maike de Supang Beaba Mating Sing Artising the Pinanaba Ngamzabi Tak the Honagani Hakian is Fundurakli Atopa Pawamanam Wakasava Hauki Bazungi Tang Manga Tataru English Singaniga Kungamatu in the Yairipok Changamdabi mathak Leikaida Leiba Laikidraba case Ayub Khan Ginupi Mistress Miamagi Miara the Scenariba Yairipok Wangkemdagi Mr. Salimamasum Salimagi Mapa Mama Lonena Salimagi Maton Makura MD Abo Maraleba Mui Singasi Atupumatam Manipur Government Amasum CSO Sina Miyeng Sangbiduna Asum Aran Putopiu Haina Laihoriba victim Oihoriba Masa Mangana Wakasari Hausi Mistress Miamagi Masa Mangasina Kamtin Awaba Mayu Nariba Asidasut Lebak Miamna Miyeng Sangbiu Laihoriba victim gi Imungasigi Misang Sanga Lejati Haibigi Mawonda Isil Inau Mangagi Imabu minungsi Leitana Hati Hibagi Tawong Asi Tamoy Sona Press Media gi Kutangna Fongdoksari Wakasariba Firoda Tasnara Mabem Yasmin Amir Khan Hainasu Tambire Duga phone number 60095573338 ni Loshilak point ato patien pao mano Pakistan bus Pokhai bigi Tawdok China gi engineer yauna mi taragani to secret Bus amada target Tawduna sauna Pokhai Hankipa Tawdo amada China gi engineer amasum Pakistan gi lanmi taragani toy laikanaba ngamdana secret Awang Thangba Pakistan gi mapam amada lanmi amasum China gi engineering sing puduna lakiba bus aduda ngasi ayu khanghaudana Pokhai rakhibani bus aduda tonglakiba China gi engineer mapan amasum Pakistan lanmi ahum kudakta sikre haina Chinese embassy na confirm tawkre haina spouse na phungdorakli Loishila poina to papaw mana matam ga sanadraba sedition law semdoknaba tharakpa petition Supreme Court na khanaragani Constitution gi section 124 A satna haliba sigi matang na mari lenaba sedition law si matam kuiraba oiba maramna matam ga sanaba mongda semdoknaba yengsin biu haina tharakiba petition ama Supreme Court na khanagadauri Sedition Logi Matang Supreme Court petition Tangalakiba Miedu Tabak Potharaba Army General Amane Maki petition Dugi Matungina Indian Penal Court ki Manungsan Ladiba Sedition gi Matangasi Matam Gasana Draba Maramna Court na Yengsinba Matam Yaure Hierakibane Supreme Court ki Chief Justice NB Ramana Lusingba
बेंच अमना थाबक्तगी पोथारबा आर्मी जनरल की पिटिशन अदु हयेंग जुलाई 15 हियरिंग सथनबा मतम लेपखि मेजर जनरल एस.जी. बॉम्बार्ड किरी रिटायर्ड की म्यूट सिंधुना पिटिशन अदु फाइल तौरखिबा पी.बी. सुरेश कुमार एस. प्रसन्न हाइदिबा एडवोकेट सिंह अदुगी मफमदा चीफ जस्टिस अटॉर्नी जनरल के बेनु गोपाल बुसु पेटिशन अदुगी कॉपी अमा यहोनखिनबा खंगनखि हाइना पाउसना मखाताना फोंदोरखली अदुगा मैम हौजिक ओइनदि मतंग असे लुसिनजरगे अदुगा पाथोक्सखिब्र सोखिबा लानखिबा यावरस मैम ngakpigini अनौबि पाउसिंग लेरगदि मैम दा अपडेट पिजरके नामिने से नेशनल स्कीम मेकेडिक थमजरि एंड थैंक यू